ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯆꯪꯂꯩꯁꯅ ꯃꯉꯥꯡ ꯏꯄꯥ ꯃꯥꯕꯨ ꯙꯨꯞ ꯃꯩꯔꯥ ꯂꯥꯡꯂꯒ ꯍꯩꯂꯩ ꯀꯌꯥꯒ ꯂꯣꯏꯅꯅ ꯊꯧꯅꯤꯖꯔꯤ ꯃꯗꯨ ꯂꯣꯏꯔꯒ ꯆꯥꯛꯁꯪꯗ ꯆꯪꯂꯛꯂꯒ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝ ꯁꯥꯔꯤ ꯂꯤꯚꯤꯡ ꯔꯨꯝꯗꯅ ꯁꯥꯟꯇꯤꯅ ꯃꯆꯥꯅꯨꯄꯥꯕꯨ ꯊꯦꯝꯂꯤ ꯕꯨꯡꯉꯣ ꯏꯃꯥꯁꯤꯅ ꯍꯥꯏꯕꯗꯤ ꯏꯃꯧ ꯑꯁꯤꯒ ꯈꯥꯏꯅꯧ ꯂꯥꯞꯅꯧ ꯍꯥꯏꯕ ꯅꯠꯇꯦꯅꯤ ꯅꯪꯕꯣ ꯏꯃꯧꯁꯨ ꯂꯩꯖꯁꯅꯨ ꯑꯗꯨꯒ ꯁꯥꯒꯩꯁꯤꯁꯨ ꯃꯨꯠꯇꯅꯕ ꯇꯧꯁꯤ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯃꯃꯥꯒꯤ ꯋꯥꯁꯤꯗ ꯁꯨꯍꯦꯟꯁꯨ ꯃꯣꯡꯍꯥꯗ ꯈꯨꯝꯂꯩ ꯃꯁꯦ ꯃꯗꯣ ꯅꯃꯧꯅ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅꯁꯨ ꯄꯥꯝꯗꯦ ꯑꯩꯈꯣꯏ ꯆꯍꯤ ꯌꯥꯝꯕꯁꯨ ꯅꯠꯇ꯭ꯔꯤ ꯑꯩꯅꯁꯨ ꯆꯍꯤ ꯑꯅꯤꯃꯨꯛꯁꯤꯗꯤ ꯁꯨꯝ ꯌꯦꯡꯕꯅꯤ ꯑꯉꯥꯡ ꯑꯣꯏꯔꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯑꯣꯏꯔꯛꯇ꯭ꯔꯕꯅꯤꯅ ꯗꯣꯛꯇꯔꯒ ꯇꯥꯟꯅꯕ ꯇꯥꯕꯅꯤ ꯍꯩꯃꯥ ꯏꯁꯨꯗꯨ ꯂꯩꯇ꯭ꯔꯕ ꯃꯇꯨꯡ ꯆꯍꯤ 2 ꯍꯦꯜꯂꯛꯂꯕꯁꯤ ꯐꯥꯎꯕ ꯃꯍꯩ ꯌꯥꯟꯗ꯭ꯔꯕꯤ ꯃꯥꯒꯤꯗꯃꯛꯇ ꯏꯆꯥꯅ ꯀꯔꯤꯒꯤꯗꯣ ꯈꯟꯖꯤꯜꯂꯤꯕꯅꯣ ꯁꯣꯔ ꯃꯄꯤ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯈꯥ ꯇꯥꯔꯛꯏ ꯁꯥꯟꯇꯤꯗꯣ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯗꯣꯛꯇꯔꯒ ꯇꯥꯅꯧ ꯍꯥꯏꯕꯁꯨ ꯅꯈꯣꯏꯅ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯗꯣꯛꯇꯔꯒ ꯇꯥꯟꯅꯗ꯭ꯔꯁꯨ ꯌꯥꯔꯦ ꯃꯧꯁꯦ ꯑꯉꯥꯡ ꯌꯥꯎꯔꯔꯣꯏ ꯍꯥꯏꯕ ꯏꯃꯥꯁꯤꯅ ꯈꯪꯉꯤꯅꯦ ꯑꯗꯨꯅ ꯃꯧ ꯑꯃ ꯊꯤꯅꯕ ꯇꯧꯁꯤ ꯀꯣꯛ ꯊꯤꯅꯕ ꯇꯧꯁꯤ ꯍꯟꯗꯛꯇꯤ ꯁꯨꯍꯦꯟ ꯈꯣꯟꯖꯦꯜꯗꯨ ꯀꯟꯇꯛꯅ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯏꯃꯥꯁꯤꯅ ꯄꯨꯛꯆꯦꯜ ꯑꯁꯨꯛ ꯌꯥꯝ ꯄꯤꯛꯑꯝꯃꯤꯁꯦ ꯊꯥꯖꯔꯨꯗꯕꯅꯤ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤ ꯏꯃꯥꯁꯤꯃꯛꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯣ ꯅꯨꯄꯤ ꯑꯁꯤꯒꯤꯗꯃꯛꯇ ꯅꯃꯥꯁꯦ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯅꯈꯣꯟꯒꯗꯣ ꯀꯜꯂꯒ ꯋꯥ ꯉꯥꯡꯕ ꯉꯝꯃꯕꯅꯤꯅꯦ ꯅꯪꯁꯦ ꯅꯨꯄꯤꯁꯦ ꯏꯃꯥꯁꯤꯅ ꯄꯥꯝꯖꯅ ꯈꯟꯈꯤꯕ ꯅꯃꯧꯗꯨꯅꯤ ꯍꯟꯗꯛꯇꯤ ꯁꯥꯟꯇꯤ ꯈꯣꯟꯖꯦꯜꯗꯨ ꯈꯔ ꯋꯥꯡꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣ ꯑꯗꯨꯅꯅꯦ ꯃꯇꯝꯗꯨꯒꯤ ꯋꯥ ꯈꯪꯉꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯄꯥꯝꯖꯗ꯭ꯔꯦ ꯄꯨꯡꯈꯤ ꯈꯤꯔꯦ ꯐꯅ ꯅꯨꯡꯁꯤꯔꯝꯂꯒꯁꯨ ꯏꯃꯤꯠꯇ ꯏꯁꯨ ꯎꯕ ꯐꯪꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯗ꯭ꯔꯦꯗꯅꯗꯣ 3 ꯈꯥꯔꯦ ꯍꯥꯏꯔꯤꯁꯤꯅꯤ ꯃꯁꯛꯀꯁꯦ ꯎꯕꯗ ꯃꯪꯒꯣꯜꯕꯨ ꯑꯣꯏꯒꯗꯧꯕ ꯃꯥꯟꯗꯦꯅꯦ ꯁꯨꯍꯦꯟ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯇꯞꯅ ꯃꯣꯡꯍꯥꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯦ ꯑꯗꯨꯛꯁꯨ ꯄꯨꯛꯆꯦꯜ ꯄꯤꯛꯁꯤꯟꯒꯅꯨ ꯅꯨꯄꯤ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯃꯃꯥ ꯍꯥꯏꯕ ꯃꯤꯡꯊꯣꯜꯁꯦ ꯐꯪꯅꯤꯡꯗꯕ ꯌꯥꯎꯔꯝꯂꯣꯏ ꯅꯃꯧꯅꯁꯨ ꯄꯥꯝꯂꯝꯒꯅꯤ ꯃꯃꯥ ꯍꯥꯏꯕ ꯃꯤꯡꯊꯣꯜꯁꯦ ꯃꯄꯤ ꯏꯔꯥꯁꯨ ꯆꯦꯜꯂꯦ ꯁꯨꯍꯦꯟꯗꯨ ꯁꯣꯔ ꯃꯄꯤ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯀꯩꯝꯇ ꯇꯧꯗꯕ ꯑꯃꯒꯨꯝ ꯃꯈꯥ ꯇꯥꯏ ꯑꯗꯨꯕꯨ ꯅꯃꯧꯒꯤ ꯂꯥꯏꯕꯛꯇꯗꯤ ꯃꯤꯡꯊꯣꯜ ꯑꯗꯨ ꯐꯪꯂꯝꯗꯦ ꯃꯄꯨ ꯃꯍꯥꯛꯅ ꯏꯆꯥꯊꯣꯏꯗꯨꯕꯨ ꯂꯧꯁꯤꯟꯈꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯌꯥꯝ ꯂꯩꯔꯤ ꯃꯍꯥꯛ ꯃꯃꯥ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯛꯈꯤꯒꯅꯤ ꯀꯩꯒꯨꯝꯕ ꯂꯥꯏꯕꯛꯇ ꯑꯣꯏꯌꯨ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥ ꯅꯠꯇ꯭ꯔꯒꯁꯨ ꯑꯣꯔꯐꯥꯟꯗꯒꯤ ꯑꯉꯥꯡ ꯑꯃ ꯀꯣꯛꯌꯣꯛꯑꯒ ꯂꯣꯏꯔꯦ ꯃꯁꯤ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯁꯨꯍꯦꯟ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯀꯥꯈꯠꯈꯤ ꯁꯥꯟꯇꯤꯁꯨ ꯂꯥꯎꯗꯨꯅ ꯍꯥꯏꯍꯧꯏ ꯍꯥꯏ ꯑꯩꯗꯤꯅꯦ ꯃꯤꯒꯤ ꯏꯗꯤ ꯄꯥꯝꯗꯦꯀꯣ ꯁꯥꯒꯩꯁꯤꯒꯤ ꯏ ꯑꯁꯦꯡꯕꯗꯣ ꯃꯗꯨꯅꯦ ꯑꯩꯅ ꯄꯥꯝꯕ ꯃꯁꯤ ꯈꯪꯅ ꯅꯪꯅ ꯆꯠꯀꯗꯧꯕꯅꯤ ꯈꯪꯉꯕ꯭ꯔꯥ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯀꯣꯛꯇꯒꯤ ꯇꯥꯍꯧꯗ꯭ꯔꯒꯁꯨ ꯆꯪꯂꯩꯁꯅꯥꯁꯨ ꯕ꯭ꯔꯦꯛꯐꯥꯁ ꯄꯤꯕ ꯂꯥꯛꯄꯗ ꯈꯔ ꯃꯈꯩꯗꯤ ꯇꯥꯔꯝꯃꯤ ꯉꯁꯥꯏ ꯃꯈꯩ ꯆꯪꯁꯤꯟꯕ ꯐꯔꯛ ꯇꯥꯗꯨꯅ ꯆꯪꯁꯤꯟꯗꯕꯅꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯀꯩꯝꯇ ꯇꯧꯗꯕ ꯁꯥꯔꯒ ꯃꯅꯦꯝꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯒ ꯆꯥꯒ ꯆꯥꯅꯕꯒꯗꯨ ꯄꯤꯔꯝꯃꯤ ꯏꯃꯥꯁꯦ ꯆꯥꯁꯦ ꯁꯤꯗ ꯊꯅꯝꯃꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯗꯨꯗ ꯆꯥ ꯀꯞꯇꯨ ꯊꯝꯃꯤ ꯁꯥꯟꯇꯤꯗꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯛꯇꯦ ꯄꯩꯊꯣꯛꯇꯨꯅ ꯂꯩꯔꯤ ꯑꯗꯨꯛ ꯐꯔꯝꯃꯤ ꯃꯅꯦꯝꯅ ꯃꯁꯨ ꯎꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯪꯒꯣꯡ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯆꯪꯂꯩꯁꯅꯥ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯃꯅꯦꯝꯒꯤ ꯆꯥꯒ ꯆꯥꯅꯕꯒꯗꯨ ꯊꯅꯝꯂꯒ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯊꯣꯛꯂꯛꯏ ꯃꯥꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯅꯦꯝꯅ ꯄꯣꯔꯣꯛ ꯁꯣꯜꯂꯛꯄꯗꯨ ꯃꯥꯁꯨ ꯇꯥꯔꯝꯃꯤ ꯅꯨꯄꯤꯅ ꯉꯝꯗꯕ ꯂꯩꯇꯦꯗꯀꯣ ꯉꯝꯃꯤ ꯑꯣꯟꯊꯣꯛꯅ ꯉꯝꯈ꯭ꯔꯦ ꯏꯆꯥ ꯑꯁꯤꯕꯨ ꯄꯨꯡꯁꯨꯝ ꯍꯦꯛ ꯁꯨꯝꯍꯠꯂꯤꯅꯦ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯑꯩꯅ ꯀꯔꯤ ꯐꯠꯇꯕ ꯇꯧꯔꯨꯗꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗ ꯃꯁꯤꯕꯨ ꯀꯃꯥꯏꯅ ꯏꯃꯥ ꯑꯣꯏꯔꯝꯃꯤꯅꯣ ꯍꯥꯏꯕꯅꯤꯗ ꯁꯣꯜꯂꯛꯂꯤꯕ ꯄꯣꯔꯣꯛꯇꯨ ꯃꯥꯕꯨ ꯇꯥꯅꯕ ꯁꯣꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯕ ꯆꯪꯂꯩꯁꯅꯥ ꯈꯪꯉꯤ ꯑꯗꯨꯕꯨ ꯀꯩꯝꯇ ꯈꯨꯝꯂꯨꯗꯦ ꯍꯥꯏꯔꯨꯗꯦ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥ ꯄꯤꯕ ꯆꯪꯂꯛꯏ ꯁꯥꯟꯇꯤꯁꯨ ꯑꯗꯨꯃꯛ ꯄꯣꯔꯣꯛ ꯁꯣꯜꯍꯧꯔꯤ ꯁꯨꯍꯦꯟ ꯐꯃꯨꯡꯗ ꯎꯪꯗꯨꯅ ꯐꯝꯂꯤ ꯃꯃꯥꯁꯤꯅ ꯁꯣꯜꯂꯛꯄ ꯄꯣꯔꯣꯛꯇꯨꯁꯨ ꯌꯥꯝꯅ ꯍꯧꯅꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯃꯨꯁꯤ ꯃꯨꯁꯤ ꯏꯇꯞ ꯇꯞꯅꯗꯤ ꯇꯥꯔꯤ ꯆꯪꯂꯩꯁꯅꯥꯁꯨ ꯆꯪꯂꯛꯂꯒ ꯐꯃꯨꯡ ꯃꯆꯤꯗꯨ ꯐꯝꯊꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯌꯥꯝꯕꯣ ꯆꯥꯁꯦ ꯏꯪꯈ꯭ꯔꯅꯤ ꯊꯛꯅꯕ ꯇꯧꯕꯤꯔꯣ ꯁꯨꯍꯦꯟ ꯋꯥꯗꯤ ꯉꯥꯡꯗ ꯆꯥꯗꯨ ꯂꯧꯔꯒ ꯌꯥꯎꯝ ꯑꯃ ꯆꯤꯡꯏ ꯆꯥꯅꯕꯁꯤꯁꯨ ꯂꯧꯁꯤꯟꯕꯤꯌꯨ ꯁꯨꯍꯦꯟ ꯃꯥꯅꯁꯨ ꯏꯃꯪ ꯃꯪꯅ ꯆꯥꯅꯤꯡꯗ꯭ꯔꯦꯗ ꯍꯟꯗꯛꯇꯤ ꯆꯪꯂꯩꯁꯅꯥꯁꯨ ꯃꯈꯥ ꯇꯥꯔꯛꯇꯅ
ꯃꯥꯅ ꯑꯣꯏꯅ ꯗ꯭ꯔꯥꯏ ꯀꯦꯛ ꯄꯤꯁ ꯑꯃ ꯄꯥꯏꯈꯠꯂꯒ ꯃꯄꯨꯔꯣꯏꯕꯒꯤ ꯃꯆꯤꯟ ꯃꯌꯥꯗ ꯊꯝꯂꯦ꯫ ꯃꯇꯧꯁꯤꯗ ꯁꯨꯍꯦꯟꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯗ꯭ꯔꯥꯏ ꯀꯦꯛ ꯑꯗꯨꯕꯨ ꯀꯛꯆꯤ꯫ ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯆꯥꯗꯣ ꯑꯃꯨꯛ ꯊꯛꯆꯤꯜꯂꯨ ꯌꯥꯝꯕꯣ꯫ ꯁꯨꯍꯦꯟꯁꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯆꯥꯗꯣ ꯑꯃꯨꯛ ꯊꯛꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯄꯥꯏꯔꯤꯕ ꯆꯥ ꯀꯞꯇꯨ ꯆꯪꯂꯩꯁꯅꯥꯅ ꯑꯃꯨꯛ ꯂꯧꯏ꯫ ꯁꯨꯍꯦꯟꯁꯨ ꯀꯩꯝꯇ ꯍꯥꯏꯗꯦ꯫ ꯆꯪꯂꯩꯁꯅꯥ ꯕꯤꯁꯀꯤꯠ ꯑꯃꯃꯨꯛ ꯄꯥꯏꯈꯠꯂꯒ ꯆꯥꯗ ꯂꯨꯞꯂꯒ ꯃꯄꯨꯔꯣꯏꯕꯗ ꯏꯜꯂꯛꯏ꯫ ꯁꯨꯍꯦꯟꯁꯨ ꯑꯗꯨꯝ ꯆꯥꯔꯤ꯫ ꯆꯥꯅꯁꯨ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ, ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯅꯨꯄꯤꯁꯤꯕꯨ ꯑꯩꯈꯣꯏ ꯏꯃꯥꯁꯤꯁꯤꯅ ꯉꯥꯛꯊꯣꯛꯍꯟꯗꯣꯏꯒꯤ ꯇꯧꯔꯤꯅꯤꯅꯦ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯆꯪꯂꯩꯁꯅꯥ ꯅꯨꯡꯉꯥꯏꯖꯗꯦ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯁꯤꯅ ꯍꯥꯏꯔꯤꯁꯤꯁꯨ ꯑꯔꯥꯟꯕꯗꯤ ꯅꯠꯇꯦꯗ꯫ ꯏꯃꯥꯁꯤꯒꯤꯗꯤ ꯌꯥꯝꯃꯨꯡ ꯈꯛꯇꯅꯤ꯫ ꯑꯍꯜꯒꯤ ꯃꯇꯝ ꯁꯣꯏꯁꯤꯜꯂꯛꯄꯅꯤꯅ ꯃꯁꯨ ꯅꯤꯡꯕꯅꯤ ꯏꯃꯥꯁꯤꯁꯨ꯫ ꯑꯣ, ꯑꯩꯅ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯈꯤꯕꯗꯨꯅꯤꯅꯦ ꯅꯪꯅ ꯄꯥꯝꯃꯤꯁꯦ꯫ ꯆꯪꯂꯩꯁꯅꯥ ꯈꯣꯟꯖꯦꯜꯗꯣ ꯇꯅꯤꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯁꯨ ꯄꯥꯝꯗꯦ꯫ ꯑꯗꯨꯕꯨ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅꯁꯨ ꯑꯩ ꯎꯄꯥꯏ ꯂꯩꯒꯗꯧꯕꯗꯤ ꯃꯥꯟꯗꯦ ꯌꯥꯝꯕꯣ꯫ ꯏꯆꯥꯅ ꯅꯨꯡꯁꯤꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯕꯗꯨꯁꯨ ꯑꯩ ꯇꯥꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯏꯆꯥꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯑꯁꯤꯗ ꯈꯣꯡꯗꯥꯔꯛꯄꯗ ꯍꯪꯒꯥ ꯍꯥꯏꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯗꯨ ꯐꯥꯎꯕ ꯑꯩꯗꯤ ꯇꯥꯕ ꯐꯪꯈꯤꯗ꯭ꯔꯕꯅꯤ ꯌꯥꯝꯕꯣ꯫ ꯑꯩꯗꯤ ꯐꯪꯖꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯛ ꯂꯥꯎꯅ ꯑꯃꯨꯛ ꯀꯞꯂꯛꯏ꯫ ꯃꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯅ ꯁꯨꯍꯦꯟꯁꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯊꯃꯣꯏ ꯀꯥꯏꯔꯝꯃꯤ꯫ ꯅꯨꯄꯤꯁꯤꯒꯤ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯆꯥ ꯀꯞꯇꯨ ꯃꯥꯅ ꯂꯧꯔꯒ ꯇꯦꯕꯜꯗ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯊꯥꯗ ꯆꯦꯆꯠ ꯀꯣꯟꯁꯤꯜꯂꯤ꯫ ꯃꯈꯨꯠ ꯅꯥꯝꯃ ꯑꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯒ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ, ꯌꯥꯝꯃꯨꯡꯅ ꯄꯤꯛꯇ꯭ꯔꯨꯕꯨ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯂꯣꯏ꯫ ꯁꯦ ꯀꯞꯀꯅꯨ, ꯅꯪꯅ ꯀꯞꯄꯁꯦ ꯌꯥꯝꯃꯨꯡ ꯌꯦꯡꯕ ꯉꯝꯗꯦ꯫ ꯏꯃꯥꯁꯤꯅ ꯃꯁꯨ ꯎꯅꯤꯡꯕꯒꯤ ꯄꯪꯍꯥꯏꯗ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯗ ꯌꯥꯝ ꯀꯥ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯒꯅꯨ꯫ ꯑꯩꯒꯤꯁꯨ ꯁꯣꯏꯕ ꯌꯥꯝ ꯂꯩ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪꯅ ꯑꯉꯥꯡ ꯃꯈꯥ ꯇꯥꯕꯒꯤ ꯃꯃꯤ ꯎꯔꯛꯇꯕꯗ ꯗꯣꯛꯇꯔꯒ ꯀꯔꯤ ꯂꯩ ꯍꯥꯏꯅ ꯇꯥꯟꯅꯒꯗꯧꯕꯗꯨꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯊꯣꯛꯂꯤꯕꯁꯦ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ꯫ ꯌꯥꯝꯃꯨꯡ ꯈꯛꯇꯒꯤ ꯑꯁꯣꯏꯕꯁꯨ ꯅꯠꯇꯦꯗ꯫ ꯑꯩꯅꯁꯨ ꯆꯍꯤ ꯈꯔꯗꯤ ꯑꯗꯨꯝ ꯌꯦꯡꯈꯤꯁꯦ ꯍꯥꯏꯅ ꯂꯩꯊꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯁꯤꯅꯗꯤ ꯑꯁꯨꯛ ꯄꯥꯝꯂꯛꯄꯗ ꯃꯆꯥ ꯃꯃꯧ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯄꯤꯕ ꯉꯝꯗꯕꯒꯤ ꯑꯗꯨꯛ ꯄꯦꯟꯖꯗꯗꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯏꯃꯥꯁꯤꯒꯤ ꯋꯥꯗꯤ ꯅꯪ ꯀꯩꯁꯨ ꯍꯦꯟꯅ ꯈꯜꯂꯨꯅꯨꯗ꯫ ꯑꯩꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯒ ꯗꯣꯛꯇꯔꯒ ꯀꯩꯀꯩ ꯑꯁꯣꯏꯗ ꯂꯩ ꯍꯥꯏꯕꯗꯣ ꯑꯗꯨ ꯌꯦꯡꯊꯣꯛꯂꯨꯕꯗ ꯑꯗꯨꯝ ꯐꯈ꯭ꯔꯗꯧꯕꯅꯤ꯫ ꯁꯨꯍꯦꯟꯁꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯕ ꯑꯣꯏꯅ ꯃꯆꯤꯟꯗ ꯍꯥꯏꯔꯤꯕ ꯈꯛꯅꯤ꯫ ꯃꯃꯥꯁꯤꯒꯤ ꯆꯀ꯭ꯔꯤꯗꯨꯗꯤ ꯃꯥꯁꯨ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯕꯅꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯅꯨꯡꯁꯤꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯂꯕꯗꯨꯗꯗꯤ ꯆꯪꯂꯩꯁꯅꯥꯁꯨ ꯀꯞꯄ ꯇꯣꯛꯂꯒ ꯃꯄꯨꯔꯣꯏꯕꯒꯤ ꯃꯊꯥꯗꯒꯤ ꯊꯣꯛꯂꯛꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯉꯥꯜ ꯐꯪꯗꯕ ꯃꯀꯣ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯗꯤ ꯆꯨꯝꯗꯦ꯫ ꯌꯨꯝꯒꯤ ꯏꯃꯥꯅꯁꯨ ꯌꯦꯡꯊꯣꯛꯑꯣꯅ ꯇꯠꯇꯅ ꯍꯥꯏꯔꯕꯅꯤ꯫ ꯏꯃꯥꯁꯤꯒꯤ ꯏꯁꯧꯁꯤ ꯇꯥꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯈꯔ ꯊꯨꯅ ꯑꯝꯇ ꯌꯦꯡꯊꯣꯛꯅꯕ ꯇꯧꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯞꯂꯞ ꯑꯃꯨꯛ ꯅꯣꯛꯏ꯫ ꯑꯗꯨ ꯌꯥꯝꯕꯣ, ꯑꯩ ꯆꯥꯛ ꯊꯣꯡꯈꯤꯒꯦꯀꯣ꯫ ꯁꯨꯍꯦꯟ ꯐꯥꯒꯤ ꯇꯧꯗꯨꯅ, ꯀꯔꯤꯒꯤ ꯆꯥꯛꯅꯣꯅꯦ, ꯔꯣꯃꯥꯟꯁ ꯉꯥꯛꯇ ꯑꯗꯨꯝ ꯇꯧꯈꯤꯁꯤ꯫ ꯆꯪꯂꯩꯁꯅꯥꯁꯨ ꯅꯣꯛꯃꯤ ꯇꯧꯔꯒ, ꯁꯛꯊꯥꯗꯨꯒ ꯌꯥꯝ ꯄꯛꯇ꯭ꯔꯦ ꯌꯥꯝꯕꯣ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ꯫ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯨꯝ ꯁꯨꯍꯦꯟꯅ ꯅꯨꯄꯤꯁꯤꯒꯤ ꯈꯨꯗꯥꯡꯗ ꯌꯥꯜꯂꯤ꯫ ꯃꯇꯧꯁꯤꯗ ꯆꯪꯂꯩꯁꯅꯥꯁꯨ ꯃꯃꯤꯠ ꯐꯩꯔꯞ ꯇꯧꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯥ ꯃꯥꯁꯨ ꯅꯣꯛꯁꯤꯟꯅꯔꯒ ꯃꯥꯅ ꯐꯥꯔꯝꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯨꯗꯥꯡꯗꯨ ꯊꯥꯗꯣꯔꯛꯏ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯁꯤꯗ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯆꯪꯂꯩꯁꯅꯥ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯨꯄꯤꯁꯤꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯒ ꯇꯨꯃꯤꯟ ꯐꯝꯍꯧꯔꯤ ꯁꯨꯍꯦꯟ꯫ ꯃꯤꯀꯨꯞꯁꯤꯗꯁꯨ ꯅꯤꯡꯁꯤꯡꯂꯛꯏ ꯄꯨꯟꯁꯤꯗ ꯀꯥꯎꯉꯝꯂꯔꯣꯏꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯤꯡꯕ ꯀꯥꯏꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨ꯫ ꯁꯨꯍꯦꯟ ꯊꯕꯛ ꯆꯠꯅꯅꯕꯒꯤꯗꯃꯛ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯁꯣꯐꯥꯗ ꯐꯝꯅ ꯈꯣꯡꯎꯞꯇꯨ ꯇꯣꯡꯁꯤꯜꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯆꯪꯂꯩꯁꯅꯥꯅ ꯊꯣꯡꯖꯤꯜꯂ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ, ꯌꯥꯝꯕꯣ, ꯆꯥꯛꯇꯣ ꯊꯤꯗꯣꯛꯑꯒ ꯊꯅꯝꯃꯕꯅꯤ, ꯆꯥꯊꯣꯛꯄꯤꯔꯨꯔꯣ꯫ ꯈꯣꯡꯎꯞꯇꯨ ꯇꯣꯡꯁꯤꯟꯅ ꯅꯨꯄꯤꯁꯤꯗ ꯌꯦꯡꯗ ꯈꯨꯝꯂꯛꯏ, ꯍꯣꯏ꯫ ꯑꯩꯁꯨ ꯃꯊꯛꯇ ꯐꯤꯁꯤꯡꯁꯦ ꯐꯗꯝꯗ ꯐꯧꯗꯣꯛꯂꯨꯈꯤꯒꯦ, ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯆꯪꯉꯒꯦꯀꯣ꯫ ꯋꯥꯍꯩꯗꯨꯗ ꯁꯨꯍꯦꯟ ꯅꯨꯄꯤꯗꯨꯗ ꯁꯠ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯅꯪꯕꯨ ꯅꯁꯥꯗꯨꯁꯨ ꯂꯨꯝꯃꯤ ꯇꯧꯔꯤꯗꯣ, ꯑꯗꯨꯅ ꯃꯊꯛꯇ ꯀꯥꯊꯣꯛ ꯀꯥꯁꯤꯟ ꯇꯧꯕꯗꯣ ꯇꯧꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ? ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩꯁꯤꯗ ꯆꯪꯂꯩꯁꯅꯥꯁꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, ꯐꯤ ꯑꯁꯨꯕꯁꯦ ꯐꯧꯗꯣꯛꯇ ꯌꯥꯗ ꯇꯧꯕꯅꯤ ꯌꯥꯝꯕꯣ, ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯇꯣꯏꯅ ꯀꯥꯕꯁꯨ ꯅꯠꯇꯕꯁꯤꯕꯨ ꯀꯩꯝ ꯇꯧꯔꯣꯏꯗ꯫
ꯃꯈꯥꯗ ꯐꯧꯕꯗꯤ ꯀꯩꯗꯧꯒꯦ ꯑꯗꯨꯕꯣ? ꯑꯩꯅ ꯐꯤ ꯃꯌꯥꯝ ꯁꯨꯔꯗꯅ ꯃꯈꯥꯗ ꯐꯧꯐꯝ ꯑꯝꯇ ꯂꯩꯍꯧꯗ꯭ꯔꯦ꯫ ꯗꯣꯛꯇꯔꯅ ꯊꯕꯛ ꯋꯥꯕ ꯁꯨꯒꯅꯨ, ꯌꯥꯝ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯔꯤꯗꯣ, ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯄꯤꯛꯇ꯭ꯔꯨꯆꯥ꯫ ꯑꯁ, ꯁꯤꯕꯨ ꯑꯋꯥꯕ ꯊꯕꯛ ꯀꯧꯕ꯭ꯔꯣ? ꯁꯤꯅ ꯑꯋꯥꯕ ꯊꯕꯛ ꯑꯣꯏꯔꯗꯤ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯃꯔꯛꯇ ꯆꯦꯛ ꯍꯣꯜꯂꯤꯕ, ꯂꯩꯉꯣꯏ ꯄꯦꯛꯏꯕ, ꯑꯗꯒꯤ ꯑꯇꯩ ꯑꯇꯩ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯅ ꯅꯨꯡꯉꯥꯏꯕ ꯆꯤꯡꯗꯣꯔꯣ ꯌꯥꯝꯕꯣ? ꯁꯨꯍꯦꯟ ꯈꯖꯤꯛ ꯅꯣꯛꯂꯒ, ꯆꯤꯟꯗꯤ ꯄꯥꯅ ꯉꯝꯄꯣꯟꯇꯦꯅꯦ ꯍꯥ꯫ ꯑꯩꯁꯦ ꯌꯥꯃꯨꯡꯁꯦ ꯆꯥꯛꯇꯣ ꯄꯨꯛꯊꯟꯅ ꯆꯥꯊꯣꯛꯄꯤꯔꯣ, ꯑꯩꯁꯨ ꯐꯤꯁꯤꯡꯁꯦ ꯑꯝꯇ ꯐꯥꯎꯔꯨꯈꯤꯒꯦ꯫ ꯁꯨꯍꯦꯟ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯐꯥꯒꯤ ꯇꯧꯗꯨꯅ ꯂꯛꯅꯔꯛꯏ꯫ ꯊꯕꯛ ꯐꯕꯤꯅꯤꯀꯣ ꯌꯥꯝꯅ, ꯃꯁꯛꯁꯤꯒ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯐꯤ ꯑꯁꯨꯕ ꯍꯥꯞꯂꯤꯕ ꯕꯥꯜꯇꯤꯟ ꯑꯗꯨ ꯄꯥꯏꯔꯒ ꯇꯦꯔꯦꯁ ꯇꯝꯅ ꯀꯥꯔꯛꯏ꯫ ꯁꯨꯍꯦꯟꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯇꯥꯅꯅꯕ ꯍꯥꯏꯗꯅ ꯈꯣꯟꯖꯦꯜ ꯍꯧꯔꯞ ꯂꯥꯎꯔꯛꯏ꯫ ꯄꯤꯛꯇ꯭ꯔꯣ, ꯆꯦꯛꯁꯤꯟꯅ ꯌꯦꯡꯗꯅ ꯇꯧꯀꯣ꯫ ꯋꯥꯍꯩ ꯈꯔꯗꯨ ꯂꯧꯔꯝꯂꯒ ꯆꯥꯛꯈꯨꯝ ꯇꯝꯅ ꯀꯨꯝꯈꯤꯔꯝꯃꯤ ꯁꯨꯍꯦꯟ꯫ ꯆꯪꯂꯩꯁꯅꯥ ꯇꯦꯔꯦꯁꯇ ꯌꯧꯔꯗꯨꯅ ꯐꯤꯁꯤꯡꯗꯨ ꯐꯧꯕ ꯍꯧꯏ, ꯃꯆꯤꯟꯗ ꯏꯁꯩ ꯑꯃꯁꯨ ꯉꯪꯂꯤ꯫ ꯅꯪꯅ ꯅꯣꯛꯄꯗ ꯅꯣꯛꯂꯤ ꯊꯃꯣꯏ, ꯅꯪꯒꯤ ꯃꯤꯀꯞꯇ ꯆꯩꯅ ꯐꯥꯎꯔꯤ, ꯆꯝꯖꯔꯅ ꯇꯧꯗ ꯁꯨꯝꯍꯠꯂꯤ ꯄꯨꯛꯅꯤꯡ, ꯃꯤꯄꯥꯏꯖꯩ ꯃꯤꯠꯌꯦꯡꯅ ꯊꯤꯔꯤ ꯅꯪꯕꯨ꯫ ꯆꯪꯂꯩꯁꯅꯥ ꯐꯤꯁꯤꯡꯗꯨ ꯐꯧꯕ ꯂꯣꯏꯔꯒ ꯃꯕꯨꯛꯇ ꯇꯞꯅ ꯄꯥꯏꯔꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯁꯣꯜꯂꯛꯏ꯫ ꯏꯆꯥ ꯊꯣꯏꯅ ꯇꯥꯏꯕꯪꯗ ꯁꯣꯏꯗ ꯉꯥꯝꯗꯅ ꯈꯣꯡꯗꯥꯔꯛꯄꯗꯣ ꯏꯃꯥꯅ ꯉꯥꯏꯔꯤꯌꯦ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯕ ꯂꯣꯏꯕꯒ ꯕꯥꯜꯇꯤꯟꯗꯨ ꯄꯥꯏꯈꯠꯂꯒ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯋꯥꯈꯜ ꯑꯃꯗ ꯀꯨꯝꯊꯔꯛꯏ꯫ ꯑꯁꯨꯝꯅ ꯊꯣꯛꯎ ꯇꯝꯂꯝꯕꯅ ꯆꯦꯛꯁꯤꯟꯍꯧꯗꯕ ꯃꯤꯀꯨꯞꯇ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯗꯒꯤ ꯗꯣꯂꯥꯟ ꯑꯗꯨꯗꯒꯤ ꯊꯔꯣ ꯊꯔꯣ ꯑꯣꯟꯊꯔꯛꯏ꯫ ꯑꯋꯥꯡꯕꯗꯨꯗꯒꯤ ꯑꯣꯟꯊꯔꯛꯄꯗ ꯃꯕꯨꯛꯇꯨꯁꯨ ꯌꯩꯁꯤꯟꯈꯤꯕꯒꯤ ꯆꯩꯅꯥ ꯑꯗꯨꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯥꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯔꯤꯕ ꯁꯨꯍꯦꯟꯁꯨ ꯌꯥꯝꯅ ꯍꯧꯅꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯇꯥꯕꯗꯤ ꯇꯥꯏ꯫ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗꯒꯤ ꯁꯨꯍꯦꯟꯁꯨ ꯃꯈꯨꯠꯇꯨ ꯁꯦꯡꯕꯣꯏ ꯁꯦꯡꯗꯕꯣꯏ ꯍꯥꯝꯂꯒ ꯀꯟꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯇꯟꯖꯥꯗꯨ ꯃꯃꯥꯁꯨ ꯂꯩꯇꯕ ꯇꯟꯖꯥꯅꯤ꯫ ꯁꯨꯍꯦꯟꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯂꯤꯕꯗꯨ ꯎꯔꯦ꯫ ꯃꯇꯧꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯂꯥꯎꯔꯛꯏ꯫ ꯄꯤꯛꯇ꯭ꯔꯨꯆꯥ! ꯆꯪꯂꯩꯁꯅꯥꯁꯨ ꯃꯄꯤ ꯇꯥꯅ ꯋꯥꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯛꯏ꯫ ꯁꯨꯍꯦꯟ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯁꯥꯗꯒꯤ ꯆꯦꯟꯊꯔꯛꯂꯤꯕ ꯏ ꯑꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯂꯩꯇꯥꯗ꯭ꯔꯦ, ꯄꯥꯈꯠꯄꯗꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯆꯪꯂꯩꯁꯅꯥꯁꯨ ꯑꯅꯥꯕꯒꯤ ꯆꯩꯅꯥ ꯑꯃꯗꯤ ꯄꯥꯈꯠꯄ ꯊꯀꯠꯄ ꯍꯦꯟꯕꯅ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯄꯟꯊꯗꯦ, ꯊꯨꯅꯃꯛ ꯍꯣꯁꯄꯤꯇꯥꯜ ꯆꯠꯅꯕ ꯍꯥꯏꯗꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯄꯨꯝꯈꯠꯂꯒ ꯊꯨꯅ ꯌꯥꯡꯅ ꯊꯣꯛꯂꯛꯏ꯫ ꯃꯈꯣꯏꯅ ꯃꯥꯡꯈꯨꯜ ꯌꯧꯔꯛꯄꯗ ꯃꯃꯥꯁꯤꯒ ꯊꯦꯡꯅꯩ꯫ ꯁꯥꯟꯇꯤꯁꯨ ꯃꯃꯧ ꯅꯨꯄꯤꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯏꯊꯛ ꯊꯀꯠꯅ ꯄꯥꯈꯠꯅ ꯍꯪꯂꯛꯏ꯫ ꯑꯩꯃ, ꯕꯨꯡꯉꯣ, ꯏꯃꯧ ꯀꯩꯗꯧꯔꯦ? ꯁꯨꯍꯦꯟ ꯆꯠꯅ ꯆꯠꯅ ꯈꯨꯝꯂꯛꯏ꯫ ꯗꯣꯂꯥꯟꯗꯒꯤ ꯑꯣꯟꯊꯔꯛꯄꯅꯤ ꯃꯥꯁꯦ꯫ ꯁꯥꯟꯇꯤ ꯍꯦꯟꯅ ꯄꯥꯈꯠꯅ, ꯍꯣꯁꯄꯤꯇꯥꯜꯗꯔꯣ? ꯏꯃꯥꯁꯤꯁꯨ ꯂꯥꯛꯀꯦꯅꯦ꯫ ꯁꯨꯍꯦꯟ ꯒꯥꯔꯤꯗ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯅꯤꯡꯊꯤꯅ ꯍꯥꯞꯂꯕ ꯃꯇꯨꯡ ꯃꯃꯥꯁꯤꯗ ꯌꯦꯡꯂꯒ ꯍꯥꯊꯨ ꯍꯥꯊꯨ ꯍꯥꯏꯔꯛꯏ꯫ ꯌꯥꯅꯤ ꯃꯥꯁꯦ, ꯌꯨꯝꯗ ꯅꯤꯡꯊꯤꯅ ꯐꯖꯅ ꯂꯩꯕꯤꯔꯝꯃꯨ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯊꯨꯅ ꯌꯥꯡꯅ ꯗ꯭ꯔꯥꯏꯚꯔꯒꯤ ꯁꯤꯠ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯒ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯗꯨꯅ ꯒꯥꯔꯤꯗꯨ ꯌꯥꯡꯅ ꯊꯧꯗꯣꯛꯈꯤ꯫ ꯁꯥꯟꯇꯤꯁꯨ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯂꯒ ꯐꯤꯁꯦꯡ ꯁꯦꯠꯂꯒ ꯌꯨꯝꯒꯤ ꯂꯥꯏꯅꯤꯡꯊꯧꯗ ꯙꯨꯞ ꯃꯩꯔꯥ ꯂꯥꯡꯂꯒ ꯃꯃꯧ ꯅꯨꯄꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯍꯥꯏꯗꯅ ꯊꯧꯅꯤꯖꯔꯤ꯫ ꯁꯣꯝꯗꯅ ꯆꯪꯂꯩꯁꯅꯥꯁꯨ ꯗꯣꯛꯇꯔꯅ ꯑꯣꯄꯔꯦꯁꯟ ꯇꯧꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯗꯒꯤ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯁꯨꯍꯦꯟꯁꯨ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯂꯩꯊꯣꯛ ꯂꯩꯁꯤꯟꯒꯤ ꯆꯦꯜꯂꯤ꯫ ꯆꯪꯒꯗꯕ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨ ꯄꯤꯁꯤꯟꯈ꯭ꯔꯕꯗ ꯁꯣꯔ ꯃꯄꯤ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯥꯟꯇꯤꯅ ꯄꯥꯎ ꯇꯝꯂꯛꯄꯗꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜꯒꯤ ꯄꯥꯎ ꯇꯥꯕꯗ ꯂꯩꯕ ꯉꯝꯗ꯭ꯔꯕ ꯏꯕꯦꯆꯥ ꯑꯃꯗꯤ ꯂꯨꯋꯥꯡꯕ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯏꯕꯦꯆꯥ ꯏꯄꯥ ꯄꯥꯈꯠꯅ ꯋꯥꯍꯪ ꯇꯧꯏ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯃꯌꯥ ꯅꯨꯄꯥꯗꯨꯗ꯫ ꯏꯕꯨꯡꯉꯣ, ꯀꯃꯥꯏꯅ ꯇꯧꯔꯦ? ꯍꯧꯖꯤꯛꯄꯨ ꯗꯣꯛꯇꯔꯅ ꯀꯔꯤ ꯍꯥꯏꯔꯤꯒꯦ? ꯁꯨꯍꯦꯟꯁꯨ ꯄꯨꯛꯅꯤꯡ ꯋꯥꯅ, ꯏꯃꯥ, ꯗꯣꯛꯇꯔꯅ ꯑꯉꯥꯡꯗꯣ ꯊꯥ ꯁꯨꯗ꯭ꯔꯒꯁꯨ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯦ ꯍꯥꯏꯗꯨꯅ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯏꯕꯦꯆꯥꯗꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯈꯠꯄ ꯍꯦꯟꯈꯤꯕꯅ ꯃꯆꯤꯟꯗꯒꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯀꯥꯡꯂꯛꯇꯦ꯫ ꯂꯨꯋꯥꯡꯕꯅ ꯑꯣꯏꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯁꯨ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯒꯅꯨ, ꯏꯆꯥ ꯅꯤꯡꯉꯣꯜꯁꯨ ꯏꯁꯨꯁꯨ ꯀꯩꯝꯇ ꯇꯧꯔꯣꯏ꯫
ಮಿನಿಟ್ ಖರ ಲೈರಬ ಮತುಂಗ್ ಸಂತೀಸು ಹೊಬೆ ಹೊಬೆ ಲಾಗ್ಲಗ ಮಚಾನುಪಾದ ಒನ್ಸಿಲ್ಲಗ ಹಾಯ್ರಿ. ಬುಂಗ ಇಮೌದುಬು ಕೈಸು ಥೊಯ್ದೋಕ್ಪ ತೌದ್ರಬರೋ ಇಮಾಸು ಯುಮ್ದ ಲೈಬ ngамದದನನೆ ಹೆಕ್ತ ಚೆಲಬನೆ. ಆಪರೇಷನ್ ತೌರಿ ಇಮಾಸಿ. ngayhakki matung doctor su operation loreduna thoklai. Suhen changsinlaga doctor patient ki phibambu. Doctor upliba mark sadu lok thoklaga tapna hairaklammi. Mama gi phibamdi kaisuk thoina pakhaningai oidri. Adubu angangdumadi masa sonbana kanba ngamkhidri. Ekoisu ekoi gi ngamba thakta angang adubu kanba ngamnabadi honakhibani. Machabu kanba ngamhaudra haiba wahai sitabada suhen tasengna thamoi kairami. Kokthakta braja tarakpaga akha koikre. Wakhal choiraba magom machindagi wahai amata sukanglakta mangduna laiki. Makhoigi ihan hana phangjagadawba thawai macha adubu kanba ngamhaudabana tasengna mapa ama oina thamoi kaibani. Mamittagi mapisu atat akham leitana sintharakli. Ahal ahumdasu mamittagi mapi sinthari. Thagdoksing adu ningsinglakpa mikop asida suhen ngasisu mamittagi mapi tari. Ningamdana sonjari. Ichana babung haidana nuksina kawbado tajab phanglani khallubani. Adubu chantharakliba mapi sing adu amuk phattai thoklaga mamittuna yengkhiba amadi yenglaga wakhal ama khanbagom mangduna phamli suhendu. Makut khudombi aduda garigi sodo haplaga ungduna machinda hui khonglaga imungda changlai chingsangan badu. Macha changlakpu ubada living room da phamduna leiramba mapa ibungo Kanan Kumar na haire. Thoiba halaklabra nangbo. Chingsangan ba chatlambadu chap lepi. Garigi so unglambadu su lepi. Madugi matunginana hui khonglambadu su leptuna haire. Oh, haleba ba. Kanan Kumar makuta siriba khudang gari aduda yengduna. Pungsu tarit makai tari chakti suting maphamle charaklabra. Chingsangan ba mapagi manakta changsilaktuna nakanda ngek phamtharaga haire. Charaktrida kaidino. Tanja aduda mama ibema Hemabati su changsilaklaga sangom glass ama pairaga thoglai. Is icha thoiba chaklama mani tawrisi. Se sangom se hana khara thakchilo. Imasu nangi chak thirukige ko. Si hairaga sangom glass to machanupada pisali. Chingsangan basu mamadagi sangom glass to malauraga thakpa hawi. Magi loina bigi matawasida Kanan Kumar na haire. Nangna chanupa nuksibasi unthokna nuksikhraboi chak chadawramakta sida sangom glass to muk pisali banine numidang sida. Hemabati so sofa duda ngek phamthai aduga ho numidang oigera ayuk oigera chak chagera charoigera aingondane karimta darka tade makhoi baba aigi haibabu icha thoibase soidraga loire mi icha se shooting chalubagi wana hala inine masidagi sida icha gi seba mama ina tawjabani karino. Kanan Kumar noklaga hoini adu boba nupi thiba yaraba chahi 30 sugadawraba nacha pakhang yang laubasigi hanubi nang seba tawribanine. Mapagi wata sida chingsangan bana nokhi tap oktuna khumlei. Babagi sidi aingonda kalakpu malida. Kanan Kumar su hande ahoina dum henjile. Haima masana kalakpu tabanine aigi nupi sina aigi seba tawgadra hairaga pakhang hanuba nangi seba sum tawduna leire. Masidai sida kanana chakloidage ha kanana cha oidoinoba. Mapuroi paki waduda Hemabati na haire. Hanu thangsida laima ikaibon thokna khangbikhidreda ko. Chingsangan basu noklaga mamagi mateng pangsilaklami. Asengba akoi baba se chahi matang se ngangthorai siga yam tin chanadi wani. Chanadaba madu kemta mathau tade. Ekoidi imauna thongba chain sangadu chaninglabani ne. Ekoidi film game kumkhidawri nupi angangi wakhalgam di changri ko. Hai pakhang sari kati oige khanganu ko. Pambagi wadi imasu imau nupi pamlabanine. Waridu makha daningdraduna chingsangan ba manu wadu thaidoktuna haire. Babagi magadi chakjarbo.
ꯏꯆꯥꯅ ꯆꯥꯛ ꯍꯥꯞꯀꯅꯨ ꯍꯥꯏꯔꯝꯗꯕꯅꯤꯅ ꯅꯪ ꯕꯕꯥꯒ ꯏꯃꯥꯒꯁꯨꯅꯦ ꯏꯆꯥ ꯍꯜꯂꯛꯄ ꯑꯗꯨꯝ ꯉꯥꯏꯗꯅ ꯂꯩꯔꯕꯅꯤ. ꯅꯣꯡꯒ ꯇꯥꯕꯁꯤꯗ ꯀꯣꯛ ꯆꯥꯊꯣꯛꯑꯒ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩ ꯌꯥꯕꯁꯦ. ꯍꯣ ꯑꯗꯨꯕꯨꯗꯤ ꯌꯥꯕ. ꯑꯗꯨꯗꯅꯦ ꯏꯆꯥꯅ ꯋꯥꯅ ꯍꯜꯂꯛꯑꯒ ꯁꯦꯕꯥ ꯇꯧꯕꯤꯅꯕ ꯃꯤꯗꯣ ꯂꯩꯇ꯭ꯔꯤꯕꯅꯤꯅ. ꯋꯥꯗꯨ ꯂꯣꯏꯕ ꯅꯪꯗꯦ ꯀꯅꯟ ꯀꯨꯃꯥꯔꯅ ꯐꯠꯊꯠꯂꯒ ꯍꯥꯏꯔꯛꯏ. ꯑꯇꯩ ꯑꯇꯩ ꯇꯣꯛꯈ꯭ꯔꯣ. ꯑꯩꯈꯣꯏꯅ ꯇꯨꯝꯗꯅ ꯂꯩꯈ꯭ꯔꯒ ꯊꯣꯡꯁꯤꯅ ꯀꯅꯥꯅ ꯍꯥꯡꯗꯣꯛꯄꯤꯗꯧꯔꯤꯒꯦ? ꯅꯠꯇꯦ, ꯑꯩꯈꯣꯏꯕꯨ ꯌꯨꯝꯖꯥꯎꯒꯤ ꯊꯣꯡꯒꯁꯦ ꯂꯣꯟꯗꯅ ꯇꯨꯝꯃꯨ ꯍꯥꯏꯔꯤꯕ꯭ꯔꯅꯦ ꯅꯪꯕꯣ? ꯆꯤꯡꯁꯥꯡꯉꯥꯟꯕ ꯃꯃꯥꯒ ꯃꯄꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯂꯣꯏꯔꯦ, ꯑꯩꯗ ꯆꯪꯖꯍꯧꯔꯒꯦ. ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯒꯝꯒꯝ ꯆꯪꯈꯤ. ꯃꯆꯥꯒꯤ ꯃꯇꯧ ꯑꯁꯤ ꯎꯔꯒ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯅꯣꯛꯂꯒ ꯂꯩꯍꯧꯔꯤ. ꯍꯦꯃꯥꯕꯇꯤ ꯅꯣꯛꯅ ꯅꯣꯛꯅ ꯃꯆꯥꯗꯣ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯍꯧꯔꯞ ꯂꯥꯎꯔꯛꯏ. ꯍꯥꯏ, ꯅꯐꯤ ꯅꯔꯣꯜꯒꯗꯣ ꯍꯣꯡꯗꯅ ꯀꯨꯝꯊꯔꯛꯎꯀꯣ. ꯏꯃꯥꯅꯦ ꯆꯥꯛ ꯊꯤꯔꯝꯃꯗꯧꯕꯅꯤ. ꯀꯅꯟ ꯀꯨꯃꯥꯔꯗꯣ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯤ. ꯅꯟꯗꯒ ꯍꯦꯛ ꯍꯦꯛ ꯆꯠꯃꯤꯟꯅꯔꯝꯕꯗꯨꯁꯨ ꯐꯥꯝꯒꯤ ꯉꯥꯁꯤꯡꯗꯨ ꯌꯦꯡꯁꯤꯟꯗꯕ ꯌꯥꯗꯕꯅꯤꯅ ꯑꯗ ꯃꯥꯅ ꯂꯩꯈ꯭ꯔꯦꯗꯣ. ꯑꯩꯈꯣꯏꯒꯤꯗꯤ ꯑꯃ ꯊꯤꯡꯗ ꯆꯠꯄ ꯅꯠꯇꯕꯅꯤꯅ ꯗ꯭ꯔꯥꯏꯚꯔ ꯊꯝꯗ꯭ꯔꯒꯁꯨ ꯌꯥꯏ. ꯑꯗꯨꯒ ꯑꯩꯁꯨ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯕ ꯅꯠꯇ꯭ꯔꯤ, ꯒꯥꯔꯤ ꯐꯖꯅ ꯊꯧꯕ ꯉꯝꯂꯤ. ꯑꯗꯨꯕꯨ ꯅꯆꯥꯅꯨꯄꯥꯁꯤꯗꯤ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯕ ꯅꯠꯇꯦꯗꯣ. ꯗ꯭ꯔꯥꯏꯚꯔ ꯑꯃ ꯊꯝꯁꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ. ꯀꯔꯝ ꯊꯣꯛꯂꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ. ꯃꯣꯏ ꯕꯕꯥ, ꯗ꯭ꯔꯥꯏꯚꯔꯒꯤ ꯋꯥꯗꯤ ꯅꯟꯗ ꯂꯩꯔꯤꯉꯩꯗꯁꯨ ꯀꯌꯥ ꯆꯠꯃꯤꯟꯅꯗ꯭ꯔꯤꯗꯨꯅꯤ. ꯅꯆꯥꯅꯨꯄꯥꯁꯤꯅ ꯃꯇꯣꯝꯇ ꯆꯠꯀꯦ, ꯃꯤꯗꯤ ꯌꯦꯠꯁꯟꯕ ꯄꯥꯝꯃꯤꯒ ꯄꯥꯝꯗꯦꯒ ꯑꯗꯨꯝ ꯇꯧꯗꯅ ꯂꯩꯔꯤꯗꯨꯅꯤ. ꯅꯣꯡ ꯐꯥꯗꯣꯛꯀꯤ ꯋꯥꯅꯤ ꯃꯥꯅ ꯗ꯭ꯔꯥꯏꯚꯔꯒ ꯄꯨꯗꯅ ꯆꯠꯂꯤꯁꯤꯗꯤ. ꯑꯗꯨꯒꯤꯗꯤ ꯅꯟꯗꯗꯨ ꯑꯩꯒꯗ ꯆꯠꯂꯕꯅꯤꯅꯦ. ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯍꯤꯞꯂꯒ ꯋꯥꯔꯤ ꯇꯧꯔꯤ. ꯆꯪꯂꯩꯁꯅꯥ ꯏꯇꯞ ꯇꯞꯅ ꯌꯥꯝꯕꯨꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯃꯅꯤꯋꯨꯠꯀꯤ ꯑꯦꯛꯇ꯭ꯔꯦꯁ ꯑꯃ ꯍꯥꯏꯔꯧꯅꯤ. ꯁꯤꯃ ꯄꯥꯝꯃꯤ ꯍꯥꯏꯕ ꯂꯩꯇꯦꯗ. ꯐꯤꯂꯝꯗꯨ ꯐꯖꯔꯒꯗꯤ ꯂꯣꯏꯅ ꯄꯥꯝꯃꯤ. ꯑꯗꯣ ꯃꯁꯛ ꯐꯖꯕꯒꯤꯗꯤ ꯍꯦꯂꯦꯅꯥ ꯂꯥꯏꯁ꯭ꯔꯝꯗꯣ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯃꯥꯜꯂꯤ. ꯃꯥꯗꯤ ꯑꯦꯛꯇꯤꯡꯁꯨ ꯌꯥꯝ ꯍꯩꯔꯤꯗꯨꯗꯤ. ꯆꯤꯡꯁꯥꯡꯉꯥꯟꯕꯒ ꯍꯦꯂꯦꯅꯥꯒ ꯀꯨꯝꯃꯤꯟꯅꯕ ꯐꯤꯂꯝ ꯔꯤꯂꯤꯁ ꯇꯧꯕ ꯅꯨꯃꯤꯠꯇꯨꯗꯗꯤ ꯇꯤꯀꯦꯠꯀ ꯈꯪꯅ ꯄꯣꯟꯇꯦꯗ. ꯆꯪꯂꯩꯁꯅꯥꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯆꯤꯡꯁꯥꯡꯉꯥꯟꯕ ꯍꯤꯖꯝꯗꯣ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯎꯖꯔꯛꯈꯤꯕ ꯑꯦꯛꯇꯔꯅꯤ ꯌꯥꯝꯕꯣ.